Hello ma'am, ngasisu RR Pazene amna nungairaba movie ama puduna lagle. Hairiba movie asigi mamingna Kalinga. Film asi 2024 gi September gi tarik 12 da puthokhiba horror amadi mystery da base tawba movie amani. Duga film asigi IMDb rating na 10 gi manungda 8.8 ni. Adudi ma'am matam mangan davida film asigi asengba wari rom doina mai onselasi. Femchi ahu sinda anu pamana mahak thabak sururaba matungda mahaki lawuk ki loksang aduda khara thiengna halakpa adu ekhoido holai duga mahaki nupi mali aduda mahakna sak loirabara haina hangami mahaki nupi mali adudi mana khara pangba nupi oibana mahakna hairiba adu amata taramde madidagi mahaki nupa aduna mahaki nupi maligi manak changsanduna asumna yamna kanna hairami nahakpu sak loirabarane malisu taraduna mahaki mapuroiba aduda hoi loire aduga malina mahaki mapuroibagidamagta sak adu thidokduna mapuroiba aduda pijarami aduga mali amadi maligi mapuroiba makhoi ani wari sanaduna leirami malina mahaki mapuroiba aduda nahana karigino ngasidi yamna thengna halakliba asi masida maligi nupa aduna asumna hairami guha adu ising amata yawumdare maduda ising channaba honaringaida ai mafam asida lakpa thengkhibani asumna wari sanana sak saduna leiringe matam asida maligi nupa asi thabak phulaami adudagi mahaki nupana lok khoriba adu phanaba haiduna malina mahaki nupagi managan aduda khubakna tamna phubirami Tanja asimaktada makhogi sangadugi mapan thangba jagadagi malida kanano mana kaurupagi makhona ma tara ami lisu mahaki nupa aduda sangasigi mapanda kanano mana kaurue amuktang thogi ge haiduna thokhirami maligi nupa adu karisu khandabida chak adu chaduna lehurami adubu maligi nupa aduna khangami madudi mahaki nupi mali asi mana pangbani aduga matau karamna mahakna mina kaurue haiba taribano judigi maligi nupa aduna sangadugi mapanda yamna thuna thoraktuna mahaki nupi mali asibu Hello friend ngasidi aina 1xbet haiba application amagi maramda haijaramge 1xbet haiba apps asi yamna thajaba yaraba bookmaker amani aduga apps asibu sponsor tawriba asina PSG amadi Serie A ni lakliba November gi date 17 asida March league soidana maki hauragani maram asina cricket pu panjaba miyoi singna adongi khwaidgi favorite oiraba team adu khanba yabagi yamna chawraba chance amani 1xbet haiba apps asida cricket ki match ki region sing amadi match sing adu live oina yengba yagani matam asida nahakna karamba team na kagani haiba adu phajana yengba loiraba matungda nahakna paisa kya betting tawba yagaduribani masida sunatna nangonda phajaraba atopa cash prize ki chance kya amaga supiri makoi sing adudi BMW car iPhone laptops amadi atopa kya amaga su yauri 1xbet haiba application asida game kya ama su yauri game sing asigi manungda nahakna apamba game khanba su yagani nahakna aigi promo code RRP 100 haiba sibu sizinaduna ihana deposit tawbada nahakna rupees 12000 amaga su phangani 1xbet haiba application asida nahakna ngamkhraba paisa sing adu GPay UPI bank Vikas Nagat cash amadi atopa method kya sizinaduna irailai na lokthokpa yagani ihakti 1xbet haiba application asi sizinaba kuire adomsu sizinaduna yengbiu aduga comment da pin tawduna yauriba link asida changbiduna adomsu register tawbiro natragana Google da 1xbet haina type tawiduna search tawiro aduga nahakna register tawba matamda aigi promo code RRP 100 haiba sibu sizinaduna atopa bonus kya amaga su phangwiro koiti thirami mahakna phana yamna kuina thiraba matungda mahaki nupi mali adudi makhogi farm gi jaga amada mi asibagi makhut ama thattuna chaduna leiramba adu maligi nupana uba matamda mahakti yamna pakhatuna mafam asigi lawroga chenkirami thangi sindana jangal amada nupa amana makhogi khulasibu yaunaba haiduna cycle thawduna laami nupa asinasu asum lakpa matamda ngasai mamangda maligi manakongdo takhiba makhona adu mahaksu tara ami maram asina nupa aduna mahaki cycle adu khamlaba matungda cycle adu degi kumthara aga u pambi magi manakta sanchelakuna machin tumlaba usamada mahaki mako adu mathanta yesanjaduna mafam asida sijarami athangi atopa sinamadana samkakpu nupa amana nupa amabu makoi amadi masam kaknabagidamagta sem saduna leirami aduga sam kaknaba nupa aduna mahakna porokliba thang macha adu mahaki manakta leiriba phan macha adu mathakta thamami adubu hairiba tanja asida makoi gi manakta angang kharasu koisen chenduna sanaraga leirami adudagi samkakpu nupa aduna mahakna hujik phan mathakta thamkiba thang adu koi kakke haiduna thirakpa matamdadi phan adugi mathakta thang adu leiramde adudagi samkakpa nupa aduna mahaki thang adu koithi thirakpa matamdadi mafam asida sanaduna leiramba angang amana mahaki thang adu paiduna leirami aduga thang aduna angang nupi macha adugi masamaki mana adu kakthatuna mahak masa mathanta chaduna leirami asi uba matamda makhoi ani adudi yamna pakhana yengduna leirami sumna makhoi khun asida tawhidaba amadi thoidaba thokdok mayam ama thorakpa asina maram oraga khogi khungi
mioi miyam haunaduna makhoi khul asigi ningthaugi manakta laami aduga mioi miyam aduna ningthauda asumna hairami aikhoi khul asida leiriba mi sing asi mathong marom khangdabida masa mathanta loina suicide tawduna sijare masi aikhoi khulda phataba thawai miyam ama leibana maram orga tawba mali haina hairami wahai si taraba matungda khun asigi ningthau asina mahaki praja miyam aduda asumna hairami jik aikhoi khulda mathong maram khangdana thokliba thokdok miyam asigi maramda problem solve tawna damakta aina soidana makki thijalagani masigi damakta nakhoi miyamna karisu waraganu haina hairami ningthau aduna makhoigi praja sing adigu matiang pangnabagi damakta mahaki mamagi manakta changa ami ningthau asigi mama asi aikhoina hek uba matamda yamna ahal oiraba nupi masu oirami aduga mahakse chahi chama helaba nupi amasuni hojik mahakse ahal oirakpa amadi masagi laina ama leibana maram oraga mahakse famungdagi haugatuna chatpa ngamdraba nupi amasu oirami dudagi ningthau aduna hojik thokliba thawdok asigi maramda mahaki mama aduda changchanduna loina tamlami mama aduna su wari asi hek taraba matungda mahaki machanupa ningthau aduda wari ama lira ami duga ahal oraba nupi asina mahaki ka asida leiba box amada makhut thila ami ningthau aduna su box adigi manakta changchanduna box adu hangtoktuna yenguba matamdadi box asigi manungda karino khangdaba box macha amasu yauduna leirami hairiba box macha asi yamna mystery oiba box macha ama oirami aduga ningthau asigi mamana ningthau asida likhiba wari sing adusu film asigi makha tarakpada aikhoina soidana makki khangakani madudigi ningthau aduna mahaki yumgi miyoi sing aduda asumna hairami hojikti aikhoina tau haiba thabak adugi matam adu yaurae aram masina ai yum asi thadoktuna chattaba yadre wayesi haiba loraba matungda mahaki mamana pirakkiba box macha amadi makhoigi mafam asida leiba sanalupa mayam amaga box amada hapchanduna sagol amagi mathakta hapgatuna mahak mafam asi thadoktuna thorami ningthau asina thorakliba asisu makhoigi khul asida awana tariba mayam asigi maramda thijanba thoraklibani madudigi ningthau aduna sagol aduda mahaki box sing adu haptuna jungle gi maikei aduda adum laami masigi matungda mathangi sinda hojik aikhoi present day gi matamda mu ulai hariba matam asida miyoi kharana mi asiba mabu thangduna puraga laami akhoi khul asigi chanabigi matungina siraba miyoi sing asi mai tharaga manganbagi mohutta makhoina jungle aduda puduna langnarami duga makhoina thajanariba makhoi khul asigi lai aduda siraba miyoi sing asi katlami dudigi miyoi sing aduna asiba hakchang adu adum puduna lakpa matamda makhoina jaga ama yaurami ariba jaga asida u amasu phaiduna leirami khogi thajanabagi matung ina u asibu lanthokutuna hek chatkiba miyoi khudimak amata hingde aram masina asiba porokliba miyoi myam aduna su u adu lanthokutuna mi asiba du chatlauna thamamaba matungda makhoigi songadaba laison tension khara solami ga makhoi myam adugi marakta ahadna mana makhoi mafam asidagi yamna thuna chatlasi hairami duga nakhoi myamna mafam asidagi thorakpa matamda nakhoigi namai adu maningda laithoktuna yengba yade haina su hairami hayesi haiba loraba matungda makhoi asibu porkhiba miyoi sing adu mafam asi thadoktuna yamna thuna makhoigi khungi maikei du chanakhirami makhoi miyoi sing aduna asiba miyoi ama thamlamliba asi makhoigi khul asigi border line adu cross tawduna manungda changchanduna thamlamlibani hairiba border line asi makhoigi khul asida leiriba miyoi amatana cross tawduna changba yadaba border line amani riba border line asi film asigidi yamna maru oiba ama oirakadoribani miyoi sing aduna asiba du thamlamlaba matungda minute anigi matungdadi mafam asida yamna sathiraba crasher ama laktuna asiba miyoi adubu chingduna puraga chatkirami thangi sinda aikhoina film asigi main hero oigadoriba lingam hariba nupa asi uhalai atang asida karinomta haijaramge madudi lingam hariba hero sariba nupa asi film asigi su asengba director ni lingam hariba nupa asigi mama mapa amata leiramde maram asina mahaki senthok nambi asi leitabana maram oraga mahaki mamanaba amaga punsanduna yu sungduna yu yonbagi thabak toromi thangi sinda raju kouba makhoigi khul asigi paisa yamna paiba sendo yamna sauna chaba misak adu aikhoida uhalai makhoigi khulgi miyoi singnasu paisa leitabana maram oraga makhoigi inkhongi pata sing adu raju hariba misak asida thamduna paisa kyago anarami nongmadi raju hariba nupa asigi manakta makhoigi khungi miyoi ma laktuna asumna haira ami nangonda aina thamkiba inkhongi pata adu ai amuhana lawjarage hojikti nangonda aina lawkiba paisa mayam adu aina loina pora abani haiduna paisa sing adu ulami Rajuna nupa aduda asumna hairami nahakna mafam asida pata lawba lakpa matamda nahak yamna waram lagani maram asina nahak mafam asida chakka phajana chathokho aduga nupa adu Raju gi mi singna chak phajana pijarami masigi matungda Rajuna nupa aduda asumna hairami
ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯅꯍꯥꯛꯅ ꯄꯨꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯤꯔꯕꯁꯨ ꯑꯩꯅ ꯅꯍꯥꯛꯀꯤ ꯂꯝ ꯑꯗꯨꯗꯤ ꯄꯤꯕ ꯉꯝꯃꯣꯏ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯔꯥꯖꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯏꯪꯈꯣꯜꯒꯤ ꯄꯇꯥ ꯂꯧꯕ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯔꯥꯖꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯇꯕ ꯃꯁꯥꯒꯤꯗ ꯈꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯔꯥꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯂꯝ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯂꯧꯕ ꯄꯥꯝꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯕ ꯄꯥꯝꯕ ꯑꯁꯤꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯑꯁꯤ ꯀꯨꯜꯗꯦꯕꯤ ꯄꯇꯪꯒ꯭ꯌꯥꯒꯤ ꯃꯔꯝꯗ ꯂꯥꯏꯒꯤ ꯁꯦꯕꯥ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯤ ꯂꯥꯏꯒꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯅꯍꯥꯛ ꯊꯣꯛꯈꯤꯅꯨ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯅꯁꯨ ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯀꯅꯥꯝꯇꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯆꯠꯄ ꯌꯥꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯁꯨ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯆꯠꯄ ꯌꯥꯗꯦꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯊꯑꯣꯏꯗꯕꯤꯗ ꯆꯠꯂꯨꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯁꯦ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯤꯑꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯒꯤ ꯁꯦꯕꯥ ꯑꯗꯨ ꯇꯧꯕ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯅ ꯑꯍꯤꯡꯕ ꯁꯥꯒꯤ ꯃꯊꯤꯕꯣꯡ ꯃꯔꯤꯟ ꯑꯃꯗꯤ ꯁꯥꯗꯨꯝꯁꯤꯡ ꯑꯗꯨ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯆꯦꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯃꯩꯕꯨꯟ ꯑꯃꯁꯨ ꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯀꯣꯛ ꯑꯗꯨꯗꯅ ꯆꯦꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯃ ꯍꯥꯞꯇꯨꯅ ꯄꯣꯂꯥꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯆꯦꯡꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯆꯥꯏꯔꯝꯃꯤ ꯑꯗꯨꯒ ꯂꯝꯕꯤꯁꯤꯡ ꯑꯗꯨꯗꯁꯨ ꯂꯣꯏꯅ ꯆꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯤꯡꯒꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯃꯍꯥꯛꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯣꯏꯅ ꯀꯥꯏꯅꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯑꯍꯜ ꯑꯃꯅ ꯂꯤꯡꯒꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯤꯡꯒꯝꯅ ꯃꯍꯥꯛꯄꯨ ꯌꯣꯛꯄꯤꯔꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯤꯡꯒꯝ ꯑꯃꯗꯤ ꯂꯤꯡꯒꯝꯒꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯄꯠꯇꯨ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯠꯇꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯂꯤꯡꯒꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯛꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯤꯡꯒꯝꯅ ꯄꯠꯇꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯄꯠꯇꯨꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯌꯥꯕꯤꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯤꯡꯒꯝꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯤꯖꯕ ꯄꯣꯠꯁꯛ ꯃꯌꯥꯝ ꯑꯃ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯗ ꯕꯣꯛꯁ ꯀꯌꯥ ꯑꯗꯨꯒ ꯑꯇꯣꯞꯄ ꯀ꯭ꯔꯦꯆꯔ ꯑꯗꯨꯒ ꯊꯥꯡ ꯀꯌꯥ ꯑꯃꯁꯨ ꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯤꯡꯒꯝ ꯑꯗꯨ ꯇꯨꯝꯕ ꯌꯥꯗꯕꯤꯗ ꯃꯤꯀꯞ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯖꯪꯒꯜꯗ ꯂꯥꯛꯄ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯨ ꯀꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯀꯟꯅ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯆꯠꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯑꯁꯨꯝ ꯆꯠꯃꯤꯟꯅꯔꯝꯕꯗꯒꯤ ꯃꯉꯣꯟꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯕꯣꯔꯗꯔ ꯀ꯭ꯔꯣꯁ ꯇꯧꯗꯨꯅ ꯆꯠꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯍꯟ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯍꯟ ꯅꯨꯄꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯁꯤꯕ ꯃꯇꯝꯗ ꯕꯣꯔꯗꯔ ꯀ꯭ꯔꯣꯁ ꯇꯧꯗꯨꯅ ꯑꯁꯤꯕ ꯑꯗꯨꯕꯨ ꯂꯪꯊꯣꯛꯄ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨꯅꯤ꯫ ꯑꯍꯟ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯥꯛꯃꯤꯟꯅꯕꯅꯤ ꯑꯗꯨꯕꯨ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯑꯩꯅ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯍꯟ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯡꯒꯦꯔꯥ ꯃꯥꯡꯉꯣꯏꯔꯥ ꯅꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯕꯣꯔꯗꯔ ꯀ꯭ꯔꯣꯁ ꯑꯁꯤ ꯇꯧꯗꯨꯅ ꯆꯪꯉꯣꯏꯗꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯃꯍꯥꯛꯅ ꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯃꯌꯥꯝꯅ ꯂꯥꯟꯁꯟꯗꯨꯅ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨ ꯃꯍꯥꯛꯅ ꯕꯣꯔꯗꯔ ꯀ꯭ꯔꯣꯁ ꯇꯧꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯑꯍꯟ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯕꯣꯔꯗꯔ ꯀ꯭ꯔꯣꯁ ꯑꯗꯨ ꯇꯧꯗꯕꯤꯗ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯍꯟ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯉꯥꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯅ ꯕꯣꯔꯗꯔ ꯀ꯭ꯔꯣꯁ ꯇꯧꯗꯨꯅ ꯆꯪꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯗ ꯖꯥꯠ ꯈꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨꯗꯤ ꯕꯣꯔꯗꯔ ꯀ꯭ꯔꯣꯁ ꯑꯗꯨ ꯇꯧꯔꯒ ꯆꯪꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯏ ꯃꯌꯥꯝ ꯇꯩꯗꯨꯅ ꯇꯥꯔꯒ ꯂꯩꯕ ꯑꯗꯨ ꯁꯨꯝꯅ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯁꯛ ꯈꯪꯗꯕ ꯀ꯭ꯔꯦꯆꯔ ꯑꯃ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯊꯤꯔꯕ ꯀ꯭ꯔꯦꯆꯔ ꯑꯁꯤꯅ ꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯗꯨꯒꯤ ꯖꯃꯤꯟꯗꯥꯔꯒꯤ ꯃꯅꯥꯎꯅꯨꯄꯥ ꯕꯂꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯕꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯃꯊꯣꯡ ꯍꯣꯛꯇꯕ, ꯃꯍꯥꯛꯀꯤ ꯂꯤꯆꯠ ꯁꯥꯖꯠ ꯌꯥꯝꯅ ꯂꯨꯖꯗꯕ, ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯥꯔꯟ ꯇꯥꯖꯕ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄ ꯃꯤꯁꯛ ꯑꯃꯅꯤ꯫
ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯍꯥꯏꯕꯕꯨ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯈꯣꯝꯖꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯑꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯣꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯕꯥꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯖꯤꯞ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯐꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯀꯞꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯖꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯦꯔꯣꯏꯟ ꯑꯣꯏꯔꯤꯕꯤ ꯄꯇꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯇꯥ ꯑꯃ ꯄꯥꯏꯗꯨꯅ ꯕꯥꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯥꯗꯨꯅ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯇꯨꯅ ꯕꯥꯂꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯗꯨ ꯊꯥꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯇꯥ ꯑꯁꯤꯅ ꯅꯍꯥꯛꯄꯨ ꯊꯤꯟꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯄꯇꯨꯅ ꯗꯞ ꯇꯧꯗꯨꯅ ꯕꯥꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨꯗꯤ ꯀꯜꯍꯧꯔꯝꯃꯤ꯫ ꯕꯥꯂꯤꯅ ꯃꯐꯝ ꯑꯁꯤꯒꯤ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯅ ꯄꯇꯨꯗ ꯌꯥꯝꯅ ꯈꯥꯅ ꯌꯦꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯇꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯕꯥꯂꯤ ꯑꯁꯤꯕꯨ ꯏꯀꯥꯏꯕ ꯄꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯨꯜꯍꯧꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯄꯇꯨꯒꯤ ꯃꯌꯥꯝꯕ ꯔꯥꯖꯨ ꯑꯁꯤꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯂꯤꯡꯒꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯉꯥꯡꯉꯝꯃꯤ, ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯅꯉꯣꯟꯗ ꯗꯞ ꯇꯧꯗꯨꯅ ꯀꯤꯍꯜꯂꯛꯑꯕꯅꯤꯅꯦ꯫ ꯅꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯂꯕ ꯄꯥꯡꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅꯅꯤ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯁꯤꯐꯥꯎ ꯌꯥꯎꯗꯨꯅ ꯑꯩꯈꯣꯏꯁꯦ ꯗꯞ ꯇꯧꯗꯨꯅ ꯂꯣꯏꯅ ꯀꯤꯍꯜꯂꯛꯑꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯉꯁꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯁꯣꯂꯨꯁꯟ ꯑꯗꯨ ꯅꯍꯥꯛꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯣꯔꯛꯀꯗꯕꯅꯤ꯫ ꯃꯌꯥꯝꯕꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯕ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯕꯥꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯇꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯥꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯄꯇꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯕꯥꯂꯤꯅ ꯄꯇꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯆꯤꯡꯊꯣꯔꯛꯇꯨꯅ ꯃꯉꯣꯟꯗ ꯐꯨꯕ ꯆꯩꯕ ꯀꯌꯥ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅꯁꯨ ꯇꯧꯔꯝꯃꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯕꯥꯂꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯄꯇꯨꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯁꯤꯕꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯑꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯤꯡꯒꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯁꯤ ꯐꯥꯎꯗꯨꯅ ꯂꯥꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯥꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯇꯨꯗ ꯅꯠꯇꯕꯗꯤ ꯆꯠꯀꯦ ꯇꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯤꯡꯒꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯇꯨꯒꯤ ꯃꯅꯥꯛꯇ ꯆꯪꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯇꯨꯗ ꯀꯥꯔꯟ ꯇꯥꯒꯦ ꯇꯧꯔꯤꯕ ꯕꯥꯂꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯊꯔꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯤꯡꯒꯝꯕꯨ ꯎꯕ ꯃꯇꯝꯗ ꯕꯥꯂꯤꯒꯤ ꯄꯥꯔꯇꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯨꯝꯅ ꯂꯤꯡꯒꯝꯅ ꯄꯇꯨ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯟꯕꯤꯔꯝꯃꯤ꯫ ꯄꯇꯨꯁꯨ ꯂꯤꯡꯒꯝꯅ ꯑꯁꯨꯝꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯂꯤꯡꯒꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯂꯤꯡꯒꯝ ꯑꯃꯗꯤ ꯄꯇꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯗ ꯃꯥꯏꯕꯤ ꯑꯃꯕꯨ ꯎꯍꯜꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯥꯏꯕꯤ ꯑꯁꯤ ꯄꯇꯪꯒ꯭ꯌꯥ ꯗꯦꯕꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯥꯖꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯥꯏꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯏ ꯑꯣꯛꯅꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯅ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯁꯤꯒꯤ ꯃꯐꯝꯗꯁꯨ ꯁꯛꯇꯤ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯤꯗ ꯑꯣꯛꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯐꯖꯅ ꯇꯥꯟꯊꯣꯛꯇꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯐꯍꯟꯕꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯂꯤꯡꯒꯝ ꯑꯗꯨꯁꯨ ꯄꯇꯨꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯄꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯡꯒꯝꯅ ꯃꯍꯥꯛꯄꯨ ꯌꯣꯛꯄꯤꯕ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯇꯨꯒꯤ ꯃꯌꯨꯝꯗ ꯄꯇꯨꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯄꯇꯨꯒꯤ ꯃꯄꯥ ꯑꯗꯨꯅ ꯂꯤꯡꯒꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯄꯇꯨꯒꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯀꯤꯗꯤ ꯅꯃꯥ ꯅꯄꯥꯁꯨ ꯂꯩꯇ꯭ꯔꯦ, ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯕ ꯅꯠꯇꯦ꯫ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯍꯥꯏꯕꯕꯨ ꯌꯨ ꯌꯣꯟꯗꯨꯅ ꯂꯩꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯅꯣ? ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯤꯡꯒꯝꯅ ꯄꯇꯨꯒꯤ ꯃꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯕꯕꯥꯅ 2 ꯑꯦꯀꯔꯒꯤ ꯆꯥꯎꯔꯕ ꯂꯝ ꯑꯃ ꯊꯝꯕꯤꯔꯝꯃꯤ꯫ ꯂꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯥꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯂꯩ꯫ ꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯄꯇꯨꯒꯤ ꯃꯄꯥꯅ ꯇꯥꯕ ꯃꯇꯝꯗ ꯄꯇꯨꯒꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ, ꯍꯧꯖꯤꯛ ꯔꯥꯖꯨꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯅꯍꯥꯛꯀꯤ ꯂꯝ ꯑꯗꯨ ꯅꯍꯥꯛꯅ ꯍꯥꯟꯅ ꯂꯧꯔꯣ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯄꯇꯨ ꯑꯁꯤꯒ ꯅꯕꯥꯅꯤ ꯂꯨꯍꯣꯡꯕꯤꯔꯒꯦ꯫ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯤꯡꯒꯝ ꯑꯗꯨꯁꯨ ꯄꯇꯨꯒꯤ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯤꯡꯒꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯂꯤꯡꯒꯝꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯔꯥꯖꯨꯒꯤ ꯃꯐꯝꯗ ꯂꯩꯈꯤꯕ ꯑꯩꯒꯤ ꯂꯝ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯂꯧꯒꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯁꯥꯊꯤꯕ, ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕ ꯂꯝ ꯑꯗꯨ ꯀꯅꯥꯝꯇꯗ ꯄꯤꯊꯣꯛꯇꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯤꯡꯒꯝ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯤꯡꯒꯝꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯔꯥꯖꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯝꯒꯤ ꯄꯇꯥ ꯑꯗꯨ ꯂꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯂꯤꯡꯒꯝꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯑꯕ ꯃꯇꯨꯡꯗ ꯂꯤꯡꯒꯝꯅ ꯔꯥꯖꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯒꯤ 2 ꯑꯦꯀꯔꯒꯤ ꯂꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯄꯤꯔꯣ꯫ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯂꯝ ꯑꯗꯨ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯈꯟꯅ ꯆꯩꯅꯕ ꯀꯌꯥ ꯑꯃ ꯊꯣꯔꯛꯄꯁꯨ ꯌꯥꯏ꯫ ꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯥꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯣꯛ ꯁꯥꯟꯅꯗꯨꯅ ꯂꯤꯡꯒꯝꯗ 2 ꯑꯦꯀꯔꯒꯤ ꯂꯝ ꯅꯠꯇꯕꯤꯗ 4 ꯑꯦꯀꯔꯒꯤ ꯂꯝ ꯑꯣꯏꯅ ꯃꯉꯣꯟꯗ ꯄꯤꯈꯤꯔꯝꯃꯤ꯫ ꯂꯤꯡꯒꯝꯁꯨ 4 ꯑꯦꯀꯔꯒꯤ ꯂꯝꯒꯤ ꯆꯦ
ꯆꯦ ꯆꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯂꯤꯡꯒꯝꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯥꯖꯨꯒꯤ ꯃꯅꯥꯎꯅꯨꯄꯥ ꯕꯥꯂꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯔꯥꯖꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯉꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯤꯡꯒꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ 4 ꯑꯦꯀꯔꯒꯤ ꯂꯝ ꯑꯗꯨ ꯐ꯭ꯔꯤꯗ ꯄꯤꯔꯤꯕꯅꯣ ꯃꯁꯤꯗ ꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯅ ꯄꯤꯈ꯭ꯔꯤꯕ 4 ꯑꯦꯀꯔꯒꯤ ꯂꯝ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯆꯪꯅꯕ ꯀꯤꯔꯤꯕ ꯕꯣꯔꯗꯔ ꯀ꯭ꯔꯣꯁ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯇꯨꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯂꯝꯅꯤ ꯔꯥꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯂꯤꯡꯒꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯂꯝ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯁꯥꯊꯤꯔꯕ ꯀ꯭ꯔꯦꯆꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯈ꯭ꯔꯁꯅꯨ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯂꯧꯎꯕ ꯁꯤꯟꯃꯤ ꯅꯨꯄꯥ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯃꯍꯥꯛꯁꯦ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯕꯗꯒꯤ ꯕꯣꯔꯗꯔ ꯀ꯭ꯔꯣꯁ ꯑꯗꯨ ꯇꯧꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁꯥꯊꯤꯔꯕ ꯀ꯭ꯔꯦꯆꯔ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯁꯥꯊꯤꯔꯕ ꯀ꯭ꯔꯦꯆꯔ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯕꯨꯛ ꯑꯗꯨ ꯍꯣꯒꯥꯏꯗꯨꯅ ꯃꯊꯤꯕꯣꯡ ꯃꯔꯤꯟꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯥꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤꯗ ꯀ꯭ꯔꯦꯆꯔ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯃꯑꯣꯡ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯤꯡꯒꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯋꯥꯔꯤ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯂꯤꯡꯒꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯔꯤꯕ ꯖꯪꯒꯜ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯖꯪꯒꯜ ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯃ ꯐꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯖꯒꯥ ꯑꯁꯤꯁꯨ ꯀ꯭ꯔꯦꯆꯔ ꯑꯁꯤ ꯂꯩ ꯍꯥꯏꯅ ꯈꯟꯅꯔꯤꯕ ꯃꯐꯝ ꯑꯗꯨꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯂꯤꯡꯒꯝꯒꯤ ꯃꯄꯨ ꯑꯗꯨꯅ ꯂꯤꯡꯒꯝꯗ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯑꯝꯃꯤ ꯍꯥꯟꯅꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯕꯨꯛꯆꯦꯟ ꯑꯁꯤ ꯌꯥꯝꯅ ꯁꯦꯡꯉꯝꯗꯦ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯂꯝꯁꯤꯡ ꯑꯁꯤ ꯂꯥꯟ ꯇꯧꯗꯨꯅ ꯂꯣꯏꯅ ꯂꯧꯁꯤꯜꯂꯝꯃꯤ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯀꯂꯤꯡꯒ ꯍꯥꯏꯅ ꯈꯪꯅꯕ ꯂꯝ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯂꯤꯡꯒ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯂꯥꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯤꯡꯒꯝꯒꯤ ꯃꯅꯥꯛꯇ ꯂꯤꯡꯒꯝꯒꯤ ꯃꯄꯨ ꯑꯗꯨ ꯂꯩꯔꯝꯗꯦ ꯃꯗꯨꯗꯒꯤ ꯂꯤꯡꯒꯝꯅ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯏ ꯗ꯭ꯔꯣꯞ ꯑꯃ ꯇꯥꯔꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯂꯤꯡꯒꯝꯅ ꯃꯍꯥꯛꯅ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯂꯩꯈꯠꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯥꯠꯇꯣꯛꯇꯨꯅ ꯎ ꯃꯊꯛꯇ ꯌꯥꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯍꯧꯖꯤꯛ ꯂꯤꯡꯒꯝꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯪ ꯂꯣꯏꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯪ ꯑꯁꯤꯅꯤ ꯃꯍꯥꯛꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤꯁꯨ ꯑꯗꯨꯝ ꯃꯪꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯤꯡꯒꯝꯒꯤ ꯃꯈꯨꯠꯇ 4 ꯑꯦꯀꯔꯒꯤ ꯂꯝ ꯑꯗꯨꯁꯨ ꯂꯩꯔꯕꯅꯤꯅ ꯂꯤꯡꯒꯝ ꯑꯃꯗꯤ ꯄꯠꯇꯨ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯡꯒꯝꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯔꯥꯖꯨꯅ 4 ꯑꯦꯀꯔꯒꯤ ꯂꯝ ꯑꯣꯏꯅ ꯃꯉꯣꯟꯗ ꯄꯤꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯃꯗꯨꯗꯒꯤ ꯂꯤꯡꯒꯝꯅ ꯃꯍꯥꯛꯀꯤ 4 ꯑꯦꯀꯔꯒꯤ ꯂꯝ ꯑꯁꯤ ꯆꯦꯛ ꯇꯧꯕ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯡꯒꯝꯅ ꯃꯍꯥꯛꯀꯤ ꯂꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ ꯁꯤꯗ ꯂꯤꯡꯒꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯠꯇꯨ ꯑꯁꯤꯗ ꯐꯖꯅ ꯂꯩꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯡꯒꯝꯅ ꯃꯍꯥꯛꯀꯤ ꯄꯣꯠ ꯀꯌꯥ ꯌꯣꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯂꯤꯡꯒꯝꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯤꯡꯒꯝꯒꯤ ꯃꯔꯨꯞ ꯑꯗꯨꯅꯗꯤ ꯂꯤꯡꯒꯝꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯆꯠꯄ ꯑꯗꯨ ꯀꯤꯕꯒꯤꯅꯤ ꯂꯤꯡꯒꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯁꯨ ꯂꯤꯡꯒꯝꯒ ꯂꯣꯏꯅꯅ ꯆꯠꯄ ꯑꯗꯨ ꯌꯥꯔꯝꯃꯤ ꯃꯗꯨꯗꯒꯤ ꯂꯤꯡꯒꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯤꯡꯒꯝꯒꯤ 4 ꯑꯦꯀꯔꯒꯤ ꯂꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯑꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯕꯣꯔꯗꯔ ꯀ꯭ꯔꯣꯁꯀꯤ ꯎ ꯇꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯂꯤꯡꯒꯝꯅ ꯃꯍꯥꯛꯀꯤ 4 ꯑꯦꯀꯔꯒꯤ ꯂꯝ ꯑꯗꯨ ꯆꯦꯛ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ ꯃꯁꯤꯗ ꯂꯤꯡꯒꯝꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯋꯥꯠꯂꯤꯒꯦ ꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯑꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯅꯕ ꯇꯧꯔꯁꯤ ꯃꯁꯤꯗ ꯂꯤꯡꯒꯝꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯜꯂꯔꯣꯏ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯇꯦꯟ ꯁꯥꯗꯨꯅ ꯂꯦꯛꯇꯨꯅ ꯂꯩꯔꯒꯅꯤ ꯑꯗꯨꯗꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯕꯣꯔꯗꯔ ꯀ꯭ꯔꯣꯁ ꯑꯁꯤꯕꯨ ꯂꯥꯟꯗꯨꯅ ꯆꯪꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯍꯤꯡꯗꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯂꯤꯡꯒꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯤ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤꯁꯨ ꯂꯤꯡꯒꯝꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯉꯛꯀꯅꯤ